Mabil balcony-duda tawpham khangdakhai Eigi hoiromda yengduna lepi Eigi tholakpu ubaduda Kaino date chatnidayne sibo Kaino mayumda tumbada sepa manbasibu sila satora salo aima bekas yawine noklaga good adamain chaladi yare Eigi laithoraklaga Mabilda text ama tharai nangai kase koinare na khadoba aina sumain tholaba nangai phawne Mabil text da ngahak yenglaga Eigi da lawrai angawbi male bebe aduisu phajai khani Eigi noklaga aide chalage Mabil nokpaka to lepaga adui nupado kaya phaba nupa mandeko Eigi na ibungo phabaidine nanga sangam ya ponte Mabil na is ibema amta kumkrodage international lega laikai level ga sangam nadana Eigi na makhada kumkibadu chadoi kha yengi mathaktagi Eigi magi gari masadu thaudokduna thokre Mabil na ai ino shirane no ai se stalker oina mu tadoira kishu kaideda ai heroes nate bet oirisibu adum oijarsana chalage mabu sangba Romana Karino na hey adu kana senthara iduba makhong kase laite tana siba tarine Mabil na ima ngasi numit phate ai dai ne phate yam phakidra jani Romado waisina sina makhata hawi Mabil de nok nok tana senthokre Mabil na numit phatabisna magi buleto thaudokre Roma makhonu tabadagi laithoklaga aima karaido na masibo ada sankrani hairambaduna nupi phangmudagi thabak phok sangri aigi sa nupa se angakpani ko Punina Mama Romana ho wai siliye karino noina pana sasina thabak amtane nasana tawba ngamponte ama phangi ima ama namu mama ko kangawe oiba Punina natene aigi champutki bawdubu udene nangbo kuire aina nahandagi haidudi yare horene adugumba malauthooge ai loisilo wai sitpado aiga phiron yengusi Romana aigi ro haise Punina nangbu chakaubu satkani daine Romana yare doidi si kasdeng silani ngamaroi atai sune ai kona tawrage ai kedabu kuiri ngasidi khara kerega tholani Punina yare thamu sumjito ai silage Roma sumjito pisilamlaga thokre Punina kasingdu thungbai thungdabu sili Ronald cafe da phamlambadagi lepkhalai Eigi ubaduda Eigi na kuirabulakwa Ronald na kuideda kai haikrage Ronald na laimaniga chicken suka aduga ta haida ngarida nang kai saninge khangdedana Eigi na ai kai saningdeda asai halakpada achapa khrasu jarakpagi Ronald Eigi na phone yengduna nokpaduda ngahak muna yengi Eigi teksali Mabilgi taptai gaini chaduisi Mabil cafe dugi opposite ni lairibadu kaino maibura haiduna text thajili Eigi na kaino Mabil na aise bet ni bet Eigi na ahaha ai khangi adudi nahana Ronald na Eigi nokna how Ronald na kainum taige phazan tabiyo Eigi na hoi hairo Ronald na ibani gise kai relation lairise Eigi na friend oirini Ronald na adudagi hena chetpa relationship ama sembadi Eigi na ai nangdo yam lunadi khale ado aigi partner ama oina khalo haibadi shu yadre ai try mayam ama tawri ado
Ronaldna nangna khoitazaba kanagumba ama leramgani adunani magi mitam chawna taringaida nangnaido hapchinabu honaramgani ije aiso angang nate loina uba ngami nangi text amada kai haino haibase panung khutna khangba ngamba ngaktani so ai kaisu waraude haide first love day kaisu yaroiba izina hoi aisu nang thingnabase leiba yam phabani tungda nangidamakta tasengna leptaubi nangna thadariba effort ko sanana deserve taubi ma phangwa soibiyo Ronald momon noklaga handset offer tawri Eigi noklaga makutupi luhongba invite tongna se Eigi na hoi Ronald na nang kay janinge Eigi na yarni ngasidi peso ina tawrage Ronald na adudi tawnuda Eigi na hairo nangi janing boyna ai loi tawrage Ronald na okay then food salad am lawrasi Eigi na doctor ni nangsu adumang hagda salary yaroida chapa khudingi healthy diet ngakda khalalei mi nong phaduksu jang step singse try tawo kayam hawgengo Ronald no e dawra shira ngasi dudi Eigi na dawro ai kan birage mabil ani duna nokli dudi yenglaga oh numit phatabasida adum phajana nushina khraba kanum tawri bullet tu pak taw singkhraga ko chatlaga yengi tawpham di khangda makokta amuk pai manato na muk hot shormuk sangna sound hondo as jambia hawkotlo da nangbo law kai dorage murum murum soli kainumi ai kinum tawri oibu call tawsila shiro mathanda amu control tawjai no mabil no yade adu yade nang bi ni khangi adu siya de dudi prok prok cha ka yengi mapandagi Eigi noklaga adu hawtra Ronald su noklaga awi nakandagi chutney ga do lamlaga haisili awi sisu ani do lawyer ka thola Eigi na okay okay adudi aisha lagi ko bye Ronald na bye mabil magi gari da famlagi yengi ani duda Eigi mabil ubda noklaga oi mabil mood opta loirabo Eigi na kanaga laino ithanta leho kidoiro nupi unaba la izala khali mabil na leho khangji Eigi na nupi unadoiro mabil na nateda haladamne Eigi na halasi dudi laodana nang yam haraurido kaidorage Eigi noklaga wa samthok nakre atugi isase wa yam sangba kai aido oi yari chalase aina gon utawba peter sham leyeba thawro ai thawrage tapna Eigi na ngamaroi chakrasa ba tumpuna mabil gari do thawdore chalase Sobita masana pihalakpaduda Jambia lai thamai thandoro Jinam senga ki gei du deido Chakre ibema nangsima Eigi masino singna senna pangnok to no mabil chair da famlaga balcony to ngairi Eigi tholakpa kaino mana chamthok nakre kai haido kayu jano yamsu harauri ba mangasi Eigi mafi maro hongdok laga laidu katli ima thasingu phajayi Sobita na Purnima kuiramaroi Eigi na kai sang thong duino Sobita na ai thongage nang tawdu tawro Eigi na okay chak tudi thongbirage Sobita na irumani da hap khodudi Eigi na ai saningde ama tawrage Sobita na hoi hoi kang hausu ngoroi dongni ngasidi adunani aini yeru ngalo haisi Eigi na aidi yam saningde yani
Imagi tangan birage. Chaktu thangat lamlaga. Ima, chak muthakrabani ko. Magi kada kakhatkre, Mabil na pambadu ure. Hai, phek nupa. Mabil tapna soli. Phek ai. Izina, thuklage. Mabil, Izina ngamoi ngamdaboy makutta laptop dagi chair dagi thangmadu ubada yengi aduga lepkhalaktuna lawrai. Thangmudo ngamdradi amamam puthokpa yadro. Izi mafam chana thamduna semlaga ai photo tharake aigi idea ngai do yabra yengo phajaba yawbaneba. Mabil photo do yenglaga sige third subase simple oy phajare ko fancy am hello nangna fabrics ta pai pakanda. Izina okay atai di yaraba yarani. Izi lekolaktuna lawi dance do ai tawning heba. Mabilna sawo. Izina itanda yari kohino. Mabilna kai dance no haise khamba Thoibi. Mabilna maitai jagoi. Izina ado nupa yautradi yarui kanada hayuni dawise. Mabil Ronald khangning singlatuna aiga sarase. Izina nang sare haidudi. Mabilna ai dress design kara adusune so oina setlawrage adui tawbunida maitai dress do yengasi nangi so yengdo. Izina dance ti tamji. Mabilna nangam ta sajribo. Izina sajrina is mayam sarabi type da. Mabilna ai dum sari thaina de akhoi mana dum sanbai. Izina atudi nangdi heire ai ti tamji. Mabil noklaga ai takbiuro. Izina hoi kaida tamne. Wangmu tuda jagoidu amana ta'i aduga amana yengduna haiboi haitawai thekli. Izina nang khongdu ude haba nupi type the inangdi nakutusu kaino yam hayi. Mabilna noi ma sakhum lehobro. Izina lay. Mabilna ai tumina ada lakpa yagadro. Wait ekhoi karak leibani. Izina wait ekhoi kairak leibani. Karamba kairak no ama still gido anembada kaishu nemde yani. Makutu makada thillaga swaipo yani adi nangsu yala karak pai roi dry se luiri nupani. Mabilna tawranumta Jackie Chan gi film khra yengane geto hango semu. Izina okay. Mamadu haifet yengamlaga Mabildu ka khathali. Mabilna yare egar age nangam lange changkrumta. Izi magi ka da museng khalai. Shobitana karino mi nang ngasai tungtung bangsen selisibo. Izi mamadu nakalam thokrani pakhatpagi khusam lawi mana ai haidoge manung daidok pa kaidawre haino. Shobitana nasai ayuk taini pipe to pullaba khangreba. Mabil isaiga tapna nganglaga kakhalai. Izigi laptop ka do yengi sticker ka pangnam napsili. Izi mama ka khalaktanaba. Ima chak to ai mathakta sarage horen kona sarage ba. Ima dum chathomo ko ai horen kumdharage ba lawba dum achapu su sada ngairim ni na chaning deba. Shobitana hoi. Izina good night ma. Shobitana choso taururo. Izi Mabilda yenglaga he isaido adiyam kana saidu kaino aina maro ma akhoi ma ka khalladi na pakhalli. Mabilna khoi ma ga khoi ba ga di yimle hewdi kai jakrabnu khangde. Izina poche loi patho ngani. Mabilna sarusiare. Izina ta odana. Mabilna makutu
sumaina layu somda layu nakhongdu sigi position da thamu haiduna takpada matam phaniyam di laurabani isi step khra saraga chumra mabilna chumiyare nasigi adugai sarse haying mateng matam ase nang adudo adum tamsano ko kauni natradi akhoi ma hoido halakpudi osipo kai dorom nu khangde ai chakam thangalukhige thenga mal izina hoi phasna kumkhro ko geto hanglamani ai ko na lolage makut tu su saba lepte makhwang ga to lei leidana masam ga to hairi aina sumaina leiba kanda nangna kamai sa doiba mabil matek tu masar ka utli Roma geta gi yengkalak patuda haifet ukre mabil ga isi ga do mai babo onthok lingai isina lukthau kharino mabil du sing thai mabil na akhoi maro isina ukre ba kamai tau duino mabil na uramu he mami sopani khoi ma do phunina kaidano du moigi building sidane haujikta maitei jagoi theklaga leramini namong nupi ni mi nupi do phunina taning de da mama romana karino tarisi boibo haujikta ni da moi pabo mi gi building mathak sidabu mamong nupi ga masa nupa ga jagoi sai ni mabilna jangkre ai moi ni kakhatri kanda chasa jangkragi isina bye bye Hek nupa mabilna good night nupi kumkre mabil du easy mami to lang khalap tawna yenglaga leiri